पोपी लोक्ट्रिंगैदा तुमना मांगनगनी हाइना सीएमना थाजब पिरकले महेश्वर मणिपुरदा पोपी थारिबसिंग सर्वे तौबगी थबक कन्ना चथरे पोपी लोक्ट्रिंगैदा मपुंग फाना मुथतकनी हाइना चीफ मिनिस्टर नोंथोंबम बिरेना थाजब पिरकले हाइना रिपब्लिकन पार्टी ऑफ इंडिया आरपीआई अथावालेगी नेशनल सेक्रेटरी महेश्वर थौनाउजमना फोंदोखरे कोऑर्डिनेटिंग कमिटी अगेंस्ट द एक्शन ऑफ चिनकुकी नार्को टेररिस्ट एंड इलीगल इमिग्रेंट की मिहुतसिंगा लोइनना महेश्वर थौनाउजमना ngarang numidang chief minister nongthongbam birenga unaduna manipurdagi popi mapung phana manganaba taksin khibaga loinana demand taret jawba memorandum ama supisin khe mahairoi singbu security force na yengnabagum khanduna sathakiba ka henba thawong asok pasing layeng bada Europe, Singapore, Australia, South Africa, USA amasung Canada dage selgi mateng pinarakle layeng liba mahairoi nipanda lupa lak taruka lising taraga mari samngaga humbudragi tengbang pikre हौखिबा जुलाई तरुकी अयुक्ता मयुमदगी थोखिबदगे हंजिलखिद्रबा मतुंग ममांग थागी कुन मंगादा सारम चचटपा कुकी मिलिटेंट सिंगना मखुत चलबा मतुंगदा हातोक पीखरे हाइदुना लौरबा लुवांगबे लिंथोइंगामबी हिजम अमसुंग फिजम हेमजितकी मिहातकी मायोक्ता पेंदबा फोंदोक्तुना वी वांट जस्टिस हाइदुना हौरखिबा महिरोइ सिंगबो स्टेट अमसुंग सेंट्रल फोर्सिंगना यeknabagum लौदुना साथगिबा तमथिरबा थवोंगदा फिबम लुना सोकपदगी लायंग लग्लिबा सिंगिदमक Europe, Singapore, Australia, South Africa, United States of America amasung Canada dagi yauna miyoi kayana selgi mateng pinarakpadage sel sing adubu coordinating team mamana layang liba miyoi nipan da khusinakre mahairoi ani hat padat senaba miyoi mari khaktamak fagano senaba loina makfaraga chairak piyo Major Khul Thaubai Churasanpur da DC na siar lauduna Security Coordination Committee gi mifam pangthokre Deputy Commissioner Churasanpur Darun Kumar amasung SP Churachandpur na chair lauduna Security Coordination Committee gi mifam ama ngarang ayuk pung 13 tabada Churachandpur District ki torbung market ta pangthokre ngarang gi mifam aduna haujik mafam khangdana leiriba weapon khusu khulai chamri thidokpada khunmi singna security personnel sing da mateng pangna ba appeal tauke buffer zone sing security personnel sing na ningthi na ngak sen bagi thabak laukhatli haina su khunmi sing da khangan khe ngarang gi mifam aduda Kangbai subdivision amasung Kangbai ge henglep area gi village chief nifu yangkhai romna saruk yakhe mifam aduda khunmi singna chana thangna ba potsai gi supply gi matang lambi gi fibam phattaba amasung security watpana chingba khudong sadaba singi matang da wafam kaya pukhalakhe DC Churachandpur Darun Kumar na relief camp da leiriba singi yaifana ba CSO sing amasung NGO singa khusam naraga tongan ba khongthang kaya laukhatle haujik phawbada cheng bag lising taraga nipan Hawai bag lising mga, alu bag lising ahum, tilhaw bag lising ani, kangkhal lising nipan, kambal lising taret, mon cover lising ahum, mon pakpidak, lising ahum pangan kre, sing ising amasung atay mathaw taba potsay kaya pangan kre haire. Relief camp da sangjapam lawduna lediba, missing da masana masabu thabak pizza na ba, senmitlon fagadhan ba, ngamna ba tongan ba, skill development program paikhatle, government na piba kana ba sing pangan na ba, document kaya, regenerate tawbagi thabak paikhatle district level official singa relief camp management authority ga kusam naraga awat apa yangselli haikhe relief camp singda leidiba mi sing ana yek yaudana ba doctor sing thaduna yangselle makoi gi mental health improvement ta pungning sangle relief camp da leiba mi sing na awat apa leibada pau pirak na basu DC na khangan khe Churachandpur gi tongan ba mafam sing da section thorang wai na central forces yauna security na ngak seli haikhe ngarang gi mifam aduda BSF amasung atay Central Forces ki official sing saruk yakhe